PM Sbanidhi amadi mudragi makhada ngasi street vendor amadi regular vendor punna lising ahunga chahunga humpuni da loan gi sanfam yen thokre mahut amadi mudra ani na sinduna CM secretariat apang thokpa thoram amada loan gi sanfam adu khusinakibani Assam gi Voroland territorial region da ahanba tangka ki mikhal ngasi ayuki pung taretagi vote thadaba hokre Udalguri amadi Baksa jila da vote ahanba tangkakta candidate chamak kuntrana Mikhal Thengnaragani, Udalguri gi Kendra Chamaga Humpunipan Mioi Lak Taruk Lising Taramariga Kulhumdoina vote Thadaragani, Amadi Vaksa Jila gi Kendra Chaniga Humpunipan Mioi Lak Taret, Lising Nimfu Mathoiga Chamaga Marifutara Mapana Mikhal Asigi Ahanba face the vote Thadaragani. Malem gi oina COVID-19 positive hoiba missing crore taruk lakh humputara lising humpum doiga chamriga kungani pan sukhrei laina asina maram oiduna laikhidaba missing na lakh tara manga lising kunthra taruka kulhumdoi sukhrei India gi oina hojik fawbada positive hoiba mioi lakh marifutara taruk lising humputara taret ka chani ga sumna hum sukhrei amadi laikana bangamdana COVID-19 na maram oiduna laikhidabana mioi lakh ama lising nimfuga chamanga ga humputara humdoi sukhrei Kwakta Gram Panchayat 1 number 4 amasung 5 ta October lisingani taritagi January lisingani kun fawbagi MG NREGS amadi 14 Finance Commission gi paikhaliba thabak singi matangda RTI tharubada Ward number 4 gi member Isimudina RTI hando u haibaga loinana police ta lana pau pishilaga club ki miyoi fana hotnariba khudakta tokadabani amadi kari aranba pau pishilibano sengdokadabani haina Kwakta Khuman Awang Development Youth Club ki secretary Makak Mayum Abdul Wahid na phongdokrai Lanchenbi Group of Society Awang Lekin Thavina Tangjeng Khunau Maning Lekai da leiba imung amada miyoi ahum cancer laina na lanthengnaribi Ningthaujam Monica amadi mama mapagi imung da chana thangnaba polam sing mateng pangkhrai Prime Minister Narendra Modi na ngasi Agra Metro Project urep uyum tamlagani Kilometer 18 rom sangba project asina lam koiba kyagi min pham oidiba Taj Mahal Agra Fort amadi Sikandra gi mafam sing faunagadauri project asi chahi manga gi manungda loishinaba pandam thamli amadi apunba sanfam crore lising 9 ga chahumga humbutara mapan changna sagadauri